ꯑꯩꯒꯤ ꯄꯨꯟꯁꯤ ꯏꯉꯥ ꯅꯣꯡꯂꯛꯁꯤꯗ ꯊꯥꯕꯜ ꯑꯣꯏꯅ ꯉꯥꯜꯂꯔꯣ ꯅꯣꯡꯂꯤꯛꯇꯅ ꯆꯥꯝꯊꯣꯛꯈ꯭ꯔꯕ ꯊꯥꯖꯕ ꯅꯪꯅ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯦ ꯀꯔꯥꯎꯀꯦ ꯀꯣꯟꯇꯦꯁ ꯂꯟꯂꯩꯃꯅ ꯁꯤꯟꯖꯕ ꯃꯌꯥꯝꯒꯤꯗꯃꯛ ꯀꯔꯥꯎꯀꯦꯗ ꯏꯁꯩ ꯁꯛꯄ ꯄꯥꯝꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯀꯣꯝꯄꯤꯇꯤꯁꯟ ꯑꯃ ꯁꯤꯟꯖꯔꯤ ꯍꯥꯏꯔꯤꯕ ꯀꯣꯝꯄꯤꯇꯤꯁꯟ ꯑꯁꯤ ꯑꯩ ꯑꯗꯨꯝ ꯄꯥꯊꯣꯛꯆꯔꯛꯀꯦ ꯗꯦꯠ 20th of September ꯗꯒꯤꯅ 31 October ꯐꯥꯎꯕꯗ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯤ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯤꯒꯗꯧꯕꯁꯤꯡꯅ ꯔꯦꯀꯣꯔꯗ ꯌꯣꯔ ꯀꯔꯥꯎꯀꯦ ꯚꯤꯗꯤꯑꯣ ꯀꯣ ꯑꯗꯨꯒ ꯑꯦꯅꯤ ꯑꯄꯥꯝꯕ ꯏꯁꯩ ꯑꯃ ꯅꯝꯕꯤꯔꯣ ꯑꯗꯨꯒ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯕ ꯊꯥꯔꯛꯀꯗꯧꯕ ꯋꯥꯆꯦꯞ ꯅꯝꯕꯔꯁꯤꯅ 8132880794ꯗ ꯊꯥꯕꯤꯔꯛꯀꯗꯧꯕꯅꯤ ꯍꯥꯏꯔꯤꯕ ꯏꯁꯥꯅ ꯁꯛꯄꯁꯦ ꯍꯥꯏꯔꯤꯕꯁꯤꯗ ꯌꯧꯍꯟꯕꯤꯔꯣ ꯑꯗꯨꯒ ꯂꯥꯁ ꯗꯦꯠꯅ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 60 ꯐꯥꯎꯕꯗ ꯊꯥꯖꯤꯜꯂꯛꯀꯗꯧꯕ ꯀꯩꯅꯣꯁꯦ ꯏꯁꯥꯒꯤ ꯁꯛꯄ ꯀꯔꯥꯎꯀꯦꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯕꯁꯤ ꯃꯁꯤꯗ ꯀꯔꯥꯎꯀꯦ ꯄꯥꯝꯖꯕ ꯑꯗꯨꯒ ꯀꯔꯥꯎꯀꯦ ꯊꯥꯔꯒ ꯏꯁꯩ ꯁꯛꯄ ꯄꯥꯝꯖꯕꯁꯤꯡꯒꯤ ꯄ꯭ꯔꯥꯏꯖꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯄ꯭ꯔꯥꯏꯖ ꯑꯃ ꯂꯧꯊꯣꯛꯆꯔꯛꯀꯦ ꯋꯤꯅꯔꯗ LG OK 75 1000 ꯋꯥꯠꯇ ꯃꯁꯥꯒꯤ ꯄ꯭ꯔꯥꯏꯖꯇꯤ ꯑꯗꯨꯝ ꯌꯥꯝ ꯋꯥꯡꯉꯦ ꯑꯔꯥꯎꯟ 50,000 ꯃꯨꯛ ꯂꯩ ꯃꯁꯤ ꯋꯤꯅꯔꯗ ꯑꯣꯏꯒꯅꯤ ꯐꯥꯔꯁ ꯔꯅꯔꯁ ꯑꯞꯇ LG OL 45 Bluetooth ꯄꯥꯔꯇꯤ ꯁ꯭ꯄꯤꯀꯔ ꯃꯁꯤꯁꯨ ꯑꯗꯨꯝ around 18,000 ꯃꯌꯥꯗ ꯂꯩ ꯑꯇꯩ ꯁꯦꯀꯦꯟ ꯔꯅꯔꯁ ꯑꯞ ꯊꯥꯔꯠ ꯐꯣꯔꯠ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯄꯤꯖꯒꯅꯤ ꯑꯗꯨꯅ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯗꯨꯒꯨꯝꯕ ꯀꯔꯥꯎꯀꯦꯕꯨ ꯄꯥꯝꯖꯕ ꯑꯗꯨꯒ ꯏꯁꯩ ꯁꯛꯄ ꯄꯥꯝꯖꯕ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯦꯛꯇ ꯊꯣꯛꯄ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕꯁꯤꯡꯒꯤꯗꯃꯛꯇ ꯌꯥꯝ ꯐꯖꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯅꯤ ꯂꯟꯂꯩꯃꯅ ꯁꯤꯟꯖꯕ ꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯃꯗꯤ ꯐꯦꯁꯕꯨꯛꯇ ꯂꯥꯏꯚ ꯇꯧꯔꯒ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 1ꯗ ꯋꯤꯅꯔꯁꯤ ꯂꯥꯎꯊꯣꯛꯆꯒꯅꯤ ꯑꯗꯨꯅ ꯄ꯭ꯂꯤꯖ ꯑꯗꯣꯝꯅ ꯄꯥꯝꯖꯕ ꯏꯁꯩ ꯁꯛꯑꯒ ꯊꯥꯖꯟꯕꯤꯔꯣ ꯑꯗꯨꯒ ꯋꯤꯅꯔ ꯑꯣꯏꯕꯤꯌꯨ ꯄ꯭ꯔꯥꯏꯖ ꯃꯌꯥꯝ ꯐꯪꯕꯤꯌꯨ